Romai Naga Council na Kaukiba Ban Makasa Thari, Kangpopi amasung Churachandpur District Romai Prupna Khundari Mafam Sing, None District Tilhan Biu Haina Taknaduna Lakpadu Lengak Natabi Davadagi, Romai Naga Council Tafailung Riana, Ngarangdagi National Highway 37 Tongzai Mari Lamadile Matak Rota Kaukiba Banadu, Ngasi Sumakasa Thari, Ban Saugat Pasing na Lambida Uwa Nungamasung, Dram na Singba Polam Kya Paisinduna Lambi Tatpagi Matakta, Mafam Kya da Lambi Mayda Gari ki Tayar Putoktuna Maithaki, Panbayabadi Banasida Essential Service Examination Laison Tinsol Gamari Leneva Sing the Consular Amadi. Miamgi Dimana Simakata na Mari Leneva Singna, Tasinadana Lairabadi Akan Bakungjan Kyasang Sinanaba, same Saduna Lady Haina Lautoki Lady Bani. Lamdam sida sunglai laitaba Chin State of Manipur Haina Donor Ministry na Sem Livasida Prime Minister na Karigi Tumina Laishilibano K Mega Sandra Draft Vision India 2047 document of North-East Council na Chin State of Manipur haiba ama yauksilakpabu Manipur Pradesh Congress Committee MPCC ki President Kaisa Mega Sandra na kana yaningda ba phongdokpaga loinana Chin State of Manipur kadaida laibagi haina hanglakli INC ki Manipur ki official page ta thagalakpa post amada Kaisa Mega Sandra na hai Prime Minister Narendra Modi na official oina thadokpa mahaki statement amada Manipur ki map ta sinama sembagi wafam kaidamgaida lairoi Manipur ki hojik lairiba territorial integrity adumak lengdana laigani haina phongdokhi aduga matau karamna NEC ki draft vision document asida Chin State of Manipur haini yauribano haukiba tha tara manga sida Manipur da tangdu laita daba lan gamanaba phibam ama lairiba sida Chin State of Manipur haiba ama yaurokpa sina state asigi yelhomi singda asakpa maidagi haiba ga mana halle center lenga ki tauriba phibam asi Manipur bu mahusagi amadi shanti gi phibam da hanjilakna ba thorangla hainasu K Mega Sandra na hangladuna lairiba BJP lenga ga sina lona Chin State of Manipur Sem Naba Thorang Toduna Manipur Mase Tana Thugaina Honarabra Haiba Wafam Thamlakli India ki state ama oina lairiba Manipur sigi mathakta sunglai leitaba Chin State of Manipur haina donor ministry na sem liba sida Prime Minister na karigi tumina laisilibano Delhi amadi Imphal da lairiba BJP ki double engine lengakna kumja inglising anigani fuga tareta Manipur ki territorial integrity mache tana thugaina bohonare haina maral siraduna Kaisa Mega Sandrana NEC draft vision document Chin State of Manipur haiba ama semlabasu Karigi Union Donor Minister Jayoti Raditya Sindhya from Thadok Tabano Haina so hanglakli Modi Lengak na Lona Chin State of Manipur Sem Naba Atam Naba Thorang Lakalaba Matung Vision India document of North-East Council NEC ki draft the Chin State of Manipur haiba ma Kumza English anigani fuga tareta Sem Naba Honarabasu Chief Minister Nongthombam Birena Irai Laina Khajik asoi bagum lokthokli ba karigino hainasu K Mega Sandra na hangli border fencing khaba yaroi jausie so sing center lengak na Manipur amasung Myanmar ani ki marakta ngamkhai sambal khana thorang lokhali ba sibu jau civil society organization sing na kana yaningda ba phongdokre jau civil society organization sing gi mihut kangbu mana Myanmar ga ngamkhai puliba Churachandpur district ki behiyang khulda satuna mafam maduda ngamkhai sambal khana ba lokalakpa thorang kana yaningda ba phongdokre loina na ngamkhai sambal khari ba si lepna bagi matangda local dignitaries sing behiyang village chief yauna Border Road Task Force BRTF amasung Assam Rifles ki makok thongba singa wari sanana ba thorang lokhatkre jau CSO singi maikaidagi makhoigi mapa mapuna thamlamba lamngak senduna thamba habasi makhoigi lengdraba mathau oibana ngamkhai sambala si hekta khaba yaroi khaba tarbasu local community CSO singamadi behiyang area da village chief singi ayaba yaroga khagadabani maram asina khariba ngamkhai sambalgi thabak asi khudakta lepkadabani FMR loktoki ba sinasu lebakasigi ek is policy ki thorang aremba tahalagani hairi ngamkhai sambal khabagi thabak lepnaba jau CSO singna center amadi state lengakta akanba wafam thamladuna miyamgi mayokta ngamkhai sambal khabagi thabak makha satharabadi maduda thorakpa pamdaba thodok singi tekcha government na pugadabani haina su phongdorakli